apamba khakdang nati nangna aingondda lana laurido ai khangba yamna wai aina yam yeningdaba yam mainadaba mi moiba haitare hainadaba mi ma ainakta sum leiba yam hainadaba masak pe yeningdaba idune ngang torok sak torbo be taningdaba idu aduna maram moraga dogibne haita sigi film sigi wari sigi matung innadi nupa sina nupi je nungsiyo sungya yadaba kogi hoi Dayananda na haibado mana yamna hainadaba mi ma mai manakta leibagi mana sauningbodu uthokpaneba and Dayananda ju compliment mi am phangamgani comments mi am phangamgani ba nangna nupi da thina tawbiba onthokna phatkidre da ko haibado adu Dayananda na kogi kenoda screen da magi role do magi character do adu phazana wari da yawiba character do lupsalaga tawba ngambagi neba hin bahai se dui makha pole mi khar dadi nungshiba haisi tabu yamna luba thabak neba ani nungshiba ki damakta moina kayamuk level kayamuk smaina khangba ngamgani haibado aduduneba film sida portrait to isibudi ba ado khudingmak nungsiragadi khudingma dumai tawgadabani haibabudi leite but film dugi wari dui matunginadi nungshiba idama aisi bhaudi lepa ngamgani khangba ngamgani mana pana thina jairju khangba ngamgani haibadu sum utpaneba wari dui matungina ramadi dum aina phana nungsirasu mana nungsibidраbanina ai chakhrage habisu yawe moi sena nungsibajana kadai phoba ka thopang ngamai nungsibidam te to bangam leite magi aningba amadadi adum lepase ade amna magi apamba aina si pame si phangdabadi yaro haraga lepkhibaje sidi yamna thauna leiba kaino makne hai tare magi nungsibidam ta mana honajabase mati honaje ai mana mamitagi mapi tara kapkhiba salai aigi role do ko aina mana kapkhiba awaba mayam ujaba mayam yauri ne miyoibane aina manusidra targasu mase aina hainadaba targasu mangonda magi yam kana tawjaba haitare yam khanjaba to wajaba igumagi matangsi mayam mangonda yauri ko nising mi character sida aduna dasina magsu frep siam achiba frep mani lepchari se aduna mana duma haibu ma chamane salai su magi ningjaba magi matungina chamlung stand to leben salai gi damok stand to le pigi fajaba se nupa se phanayam na nupi sibu nusidaba targasu any time matiam tang haitare ko angle matiam tang resu kogi part 1 su dum yawbane luhoma salam dai dai tare mana tholopa aina tholopa sigi matin writer ne remi su du magne ba de leminaraga su yeningdraba masa moi ta ga su mana tholi ba character di mamang u gi da ba character um khakta ai gi mana cholo thobu matum da ai ni ngi ju kana do ga wa kana